ꯉꯥꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏ ꯉꯛꯅ ꯌꯦꯡꯂꯛꯏ. ꯉꯥꯟꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯧꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯂꯩ. ꯊꯣꯏꯁꯨ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯉꯥꯟꯕꯒ ꯎꯅꯕꯒꯤ ꯑꯩꯅ ꯀꯞꯄ ꯅꯠꯇꯦ. ꯊꯣꯏ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯁꯣꯟꯊꯔꯛꯏ. ꯅꯨꯄꯥ ꯃꯥꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨꯗ ꯀꯟꯈꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯊꯃꯣꯏꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ. ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯉꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ? ꯊꯣꯏ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯔꯛꯏ. ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯔꯝ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝ ꯈꯪꯍꯟꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ. ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯁꯨ. ꯗꯥꯏꯅꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩ. ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ. ꯃꯩꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯇꯣꯡꯂꯔꯦ. ꯈꯪꯅꯤ ꯗꯥꯏꯅꯦꯜ ꯑꯩꯒꯤ ꯂꯥꯡꯗꯒꯤ ꯅꯪꯅ ꯍꯟꯗꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ. ꯗꯥꯏꯅꯦꯜꯅ ꯂꯩꯔꯤꯉꯩꯗ ꯅꯨꯡꯁꯤꯗꯤ ꯑꯩꯒꯤꯅꯤ. ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯗꯥꯏꯅꯦꯜ ꯅꯠꯇ꯭ꯔꯕꯅꯤ. ꯅꯪꯕꯨ ꯅꯝꯍꯥꯗꯨꯅꯁꯨ ꯂꯧꯔꯣꯏ. ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕ. ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯣꯏꯁꯅꯨ. ꯑꯩ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯂꯧꯒꯦꯗꯤ ꯈꯟꯈꯤꯗꯕꯅꯤ. ꯏꯗꯧ ꯃꯤꯆꯥꯛꯇ ꯈꯥꯡꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯆꯦ, ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤ. ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛꯇꯤ ꯑꯩꯒꯤꯗꯃꯛꯇ ꯇꯧꯔꯣꯏ. ꯅꯪꯅ ꯀꯞꯅꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯔꯣꯏ. ꯗꯥꯏꯅꯦꯜ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯄꯤꯒ ꯍꯣꯡꯗꯕꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤ. ꯑꯌꯨꯛꯅꯤ. ꯗꯥꯏꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ. ꯅꯨꯡꯁꯤ ꯁꯧꯔꯥꯡꯅꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ. ꯊꯝꯃꯣ ꯁꯦ ꯍꯧꯒꯠꯂꯣꯕ. ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯇꯨꯝꯃꯤꯁꯤꯕꯣ? ꯏꯃꯥ ꯍꯣꯏꯅ ꯍꯪꯍꯧꯔꯦ ꯍꯥꯏꯕꯅꯤ. ꯗꯥꯏꯅꯦꯜ ꯑꯣꯏꯔꯨꯝ ꯃꯃꯤꯠ ꯄꯥꯡꯗꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ. ꯅꯨꯡꯁꯤꯕꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯁꯦꯕ. ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕ. ꯑꯁ ꯌꯥꯝ ꯏꯪꯅꯤꯡꯗꯦꯀꯣ. ꯁꯠ ꯍꯧꯒꯠꯂꯣ. ꯑꯁꯨꯛ ꯏꯪꯉꯤꯁꯤꯕꯨ ꯅꯪ ꯀꯩꯒꯤ ꯍꯧꯒꯠꯂꯤꯅꯣ? ꯇꯨꯝꯈꯤꯁꯤ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ. ꯑꯁ ꯑꯩꯁꯦ ꯏꯔꯨ ꯂꯨꯔꯕꯅꯤ ꯀꯩꯅꯣ. ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯅꯪꯅ ꯄꯪꯄꯥꯏꯗ ꯄꯥꯏꯔꯤꯁꯦ. ꯁꯦ ꯊꯥꯗꯣꯛꯑꯣ. ꯀꯨꯏꯔꯒ ꯉꯥꯏꯍꯥꯛꯇꯪ. ꯍꯧꯒꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕ꯭ꯔꯥ? ꯗꯥꯏꯅꯦꯜ ꯃꯃꯤꯠ ꯄꯥꯡꯗꯕꯤ ꯅꯨꯄꯤꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯃꯤ. ꯊꯝꯃꯣ ꯁꯦꯕ, ꯍꯧꯒꯠꯂꯣ ꯍꯥꯏꯕ. ꯑꯩꯁꯨ ꯊꯥꯗꯣꯛ ꯍꯥꯏꯕ. ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯗꯣꯏꯅꯤ ꯍꯥꯏꯕ. ꯃꯃꯥꯅ ꯊꯣꯡꯖꯅꯤ. ꯏꯕꯥꯅꯤ ꯉꯥꯏꯍꯥꯛꯇ ꯔꯣꯃꯥꯟꯁ ꯇꯧꯈꯤꯁꯦ ꯍꯥꯏꯕ. ꯀꯔꯤꯒꯤ ꯔꯣꯃꯥꯟꯁ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯤ. ꯗꯥꯏꯅꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯁ ꯀꯩꯅꯣ? ꯔꯤꯇꯥꯅ, ꯀꯔꯤꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯁꯤꯜꯂꯒ ꯀꯔꯤ ꯃꯪꯉꯤꯅꯣ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ? ꯗꯥꯏꯅꯦꯜ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ. ꯃꯥꯅ ꯀꯣꯜꯂꯨꯔꯤꯕꯗꯨ ꯃꯃꯥꯗꯅꯤ ꯍꯥꯏꯕ. ꯏꯀꯥꯏꯅ ꯃꯀꯣꯛꯇꯨ ꯍꯨꯠꯇꯨꯅ ꯈꯥꯡꯉꯤ. ꯌꯥꯔꯦ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯂꯩꯔꯅꯨ. ꯍꯧꯒꯠꯂꯣ. ꯅꯥꯄꯤꯐꯥꯎ ꯍꯣꯡꯗꯅ ꯇꯨꯝꯂꯤꯅꯦꯕ. ꯗꯥꯏꯅꯦꯜ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯐꯤꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯏ. ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ. ꯃꯃꯥꯗ ꯑꯩꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯃꯪꯅꯦꯅ ꯆꯦꯛ ꯉꯥꯛꯇ ꯍꯦꯛ ꯎꯔꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯩꯔꯥ ꯈꯪꯗꯦ. ꯃꯪ ꯐꯥꯎꯗꯤ ꯃꯩꯅꯦ. ꯑꯗ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦ. ꯃꯪ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯕꯨ ꯊꯨꯒꯥꯏꯕ ꯍꯥꯏꯕ. ꯑꯁ ꯆꯥꯛꯏꯗ. ꯃꯁꯤꯗꯤ ꯃꯪ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯧꯕ ꯌꯦꯡꯕꯅ ꯐꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯍꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯑꯇꯩ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ. ꯃꯥꯅ ꯉꯁꯥꯏ ꯅꯨꯡꯁꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯒꯤ ꯃꯁꯛꯇꯨ ꯎꯗꯨꯅ ꯁꯨꯝ ꯂꯩꯔꯦ. ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯒꯦ ꯈꯟꯕꯅꯤ. ꯑꯗꯨ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?
ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯄꯨꯟꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯎꯕ ꯈꯨꯗꯤꯡ ꯏꯁꯧ ꯁꯥꯎꯅꯤꯡꯕ ꯏꯐꯨ ꯐꯨꯅꯤꯡꯕ ꯈꯨꯠ ꯊꯥꯅꯤꯡꯕ ꯅꯪꯕꯨ ꯐꯨꯅꯤꯡꯕ ꯐꯥꯎꯕ ꯏꯀꯨꯠꯆꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯐꯨꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯁꯤꯗ ꯅꯪꯕꯨ ꯈꯜꯂꯛꯏꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯕ꯭ꯔꯥ ꯉꯥꯟꯕꯗꯨ ꯃꯥꯒꯤ ꯀꯣꯛꯇꯨꯗꯒꯤ ꯅꯨꯡꯁꯤꯕ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯆꯪꯗꯨꯅ ꯂꯩꯔꯦ ꯉꯥꯟꯕ ꯇꯁꯦꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯏꯁꯤꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯕꯒꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯁꯣꯝꯗ ꯊꯣꯏꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯀꯞꯂꯤ ꯈꯜꯂꯨꯔꯒ ꯁꯨꯝ ꯀꯞꯅꯤꯡꯉꯩ ꯃꯁꯥꯗꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯉꯥꯟꯕꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯃꯤꯔꯥꯏꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯉꯥꯟꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏꯄꯥꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯔꯥꯏꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯂꯥꯜꯂꯕ꯭ꯔꯣ ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯕꯥꯅ ꯍꯜꯂꯛꯄꯗ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯐꯝꯗꯨꯅ ꯅꯅꯥꯎꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯐꯤꯒꯤ ꯄꯥꯡꯍꯟꯗꯦꯝꯗꯨ ꯍꯨꯟꯅ ꯀꯣꯟ ꯐꯦꯡꯈꯤꯕꯅꯦ ꯅꯅꯥꯎꯄꯥꯁꯤꯅ ꯍꯟꯗꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯦ ꯃꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯆꯥꯎꯔꯛꯂꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯃꯥꯁꯨ ꯄꯣꯊꯥꯕ ꯌꯥꯔꯅꯤ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ ꯃꯄꯥꯜ ꯊꯣꯛꯅ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗꯦ ꯌꯨꯝꯗ ꯐꯤ ꯈꯔ ꯇꯦꯛ ꯁꯥꯕꯁꯤꯅꯗꯤ ꯑꯣꯏꯔꯣꯏ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤ ꯃꯃꯥꯕꯨ ꯋꯥꯍꯜꯂꯝꯃꯣꯏꯀꯣ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯕꯦꯝ ꯏꯃꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯅꯄꯥꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯏꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯀꯤꯃꯨꯛꯗꯅ ꯂꯩꯖꯒꯗꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯅꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯦ ꯃꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯤꯡ ꯆꯥꯎꯔꯦ ꯃꯃꯥ ꯄꯣꯊꯥꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯈꯪꯖꯕꯅꯤ ꯃꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯕ ꯏꯁꯣꯔꯅꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯕꯦꯝ ꯅꯨꯡꯁꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯀꯞꯀꯅꯨ ꯃꯃꯥ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤꯌꯦ ꯅꯅꯥꯎꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯅꯤꯡꯕ ꯊꯨꯡꯗꯕꯅ ꯌꯣꯝꯂꯕ ꯀꯞꯄꯅ ꯃꯆꯔꯨ ꯑꯣꯏꯖꯔꯛꯂꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥꯅ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯤꯌꯦ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯈꯩ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯆꯦꯆꯦ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯕꯨ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ
Mapi irana thanna isai nganglaga thori thoiba mama macha ani renglai atubu ngausinaba thoibana mapi ira thangna leptuna lebida ubada nungsi nungai ninglai madunate thabasu pungni nungsi ninglai thoiba changnatuna machi amadi mamabu konduna aina matik charba matamda mama amadi aigi amata ngairaba chiche nakoi anibu nungaina thamganiye ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯕ ꯃꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯍꯜꯂꯣꯏ ꯑꯩꯒꯤꯗꯤ ꯃꯃꯥ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯍꯌꯦꯡꯗꯤ ꯉꯥꯎꯁꯤꯟꯅꯔꯣꯏ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯥꯡꯒꯜ ꯆꯥꯎꯔꯦ ꯑꯩꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ Thaba kaplaga Nanao Karige dumaina haino Icha hauji lairik tamgadaba matamne Mama su kalisidi Icha anigi mama leiriye Karige ichana thabak sugane Nungsina Nanao Nang chichi hoina hotnarise Nang pendrabo Chiche Ai pendaba karimata leiti Mama ga chiche gana thabak subado ayeng bangamde aisu pangal chawi hagjiti aisu thabak suba chapangam laniye yade mama le ngida ichana thabak suba yade mama ai ke shu dawroyi nungsi sauna nanao nangem chanin bra mama ai khoini no narise nangi damaktane nang lairik tamdaba yadabane che ai laik su tamniye chene laik tamna sel tam ngamli dudi ai su ngamliye thabak subati punchi gi nati ai laik tamba loi ju phawba maduna mateng wa du loi banangde nungsi sauna nang thabak yam suningi ha nang thabak yam suninge thoiba bu sauni yeng na mapi sudari Thoibana makuthanggatuna machigi mapidu taithokpiraga nungsininduna Che nangi soksalaba hakcha nangna ahing khuding tumdabagi saktam nanaw yengba ngamdre nanaw ai ema leiraga chene warido hemankhre mama busu puthan bai pamle ina khunba mahakna mama mapa mache machal nungsibadagi lairaba aina mama chiche nungsibana tadiye Aisu nakhoi ba yamna nungai ne thamninge ase haiduna hiki kapli nungsi magi ingaw ngaw jaw manawgi ngasi gi matawduda manawu mathada chena konduna thammi nanaw thoibana che ai che busu yam nungsi aduga mama busu nungsi nakhoi anibu yam nungai ne thamninge Mi ategi mama machetegi hena taadana nungai ne thamninge Thabana imagi nana Mama macha ahum du kapminei Dynal tumba hogalaga areba thauna putokduna lakpani adubu tawrimliba matawdu ubada pakhatna Bhai mama kido yarage kidorage kanana ke heraino Malakpagi makhol tabada kaplambadu chap lepnei Dynal prep laktuna thoibagi manakta phamlaga Bhai kidorge se kanana kehereno Thabana Dynal aikhoida kanana sukai shari palaiteda Dynal ngakna kai kapino dudi Thoiba Dynal da konduna Bhai kaigino ikoi imungsina asukwana tambiramni se ai mama ga chiche ga se yam nungai ne thamninge Bhai ikoi mamoisu yam patte ikoi bu hana yengbide Dynal tapna Bhai noi gi damak ai lerisidi
ꯃꯁꯥꯒꯤꯇ ꯈꯟꯅꯗꯨꯅ ꯃꯤ ꯑꯃꯒꯤꯗꯃꯛ ꯈꯟꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥ ꯑꯃꯅ ꯅꯣꯏꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯃꯒ ꯑꯃꯒ ꯃꯨꯟꯗꯨꯅ ꯆꯥꯅꯔꯕ ꯃꯇꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯔꯥꯏꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯂꯕꯁꯤꯗ ꯃꯃꯥ ꯃꯆꯥꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯗꯥꯏꯅꯦꯜ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯂꯩꯔꯤ ꯅꯈꯣꯏꯒꯤ, ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯁꯨ ꯅꯈꯣꯏꯕꯨ ꯍꯟꯊꯅ ꯉꯥꯡꯕ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯅ, ꯚꯥꯏ ꯈꯞꯀꯅꯨ, ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯁꯤ, ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯊꯕꯥꯅ, ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯄꯤꯛꯂꯤꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄ, ꯏꯃꯥꯒꯤ ꯗꯥꯏꯅꯦꯜ, ꯏꯆꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯨꯡꯁꯤ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯞꯄꯤ, ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯗꯥꯏꯅꯦꯜ ꯅꯨꯡꯁꯤꯅ ꯀꯞꯄꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯦ ꯀꯞꯀꯅꯨ, ꯅꯪꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯒ ꯅꯪꯒꯤ ꯃꯃꯥ ꯑꯃꯗꯤ ꯚꯥꯏ ꯊꯣꯏꯕꯅ ꯀꯔꯤ ꯑꯣꯏꯅꯤ? ꯅꯪ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯔꯒ ꯃꯈꯣꯏꯅ ꯈꯔ ꯃꯈꯩ ꯋꯥꯈꯜ ꯏꯪꯒꯗꯣꯏꯅꯤ, ꯅꯪꯅ ꯀꯞꯂꯒ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯀꯅꯤꯌꯦ꯫ ꯅꯪꯅ ꯋꯥꯔꯒ ꯅꯪꯅ ꯀꯞꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ꯫ ꯅꯪꯅ ꯋꯥꯔꯒ ꯃꯥꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯕ ꯆꯦꯅ ꯈꯪꯕꯤꯌꯨ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤ ꯇꯞꯅ ꯌꯦꯡꯂꯛꯏ, ꯀꯞꯄꯗꯨ ꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯤꯛ ꯍꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯦ, ꯅꯈꯣꯏ ꯏꯃꯨꯡꯕꯨ ꯌꯦꯡꯁꯤꯟꯖꯒꯦ, ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ, ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯊꯥꯕ ꯌꯥꯝꯅ ꯉꯛꯂꯦ, ꯉꯁꯤ ꯗꯥꯏꯅꯦꯜꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯑꯃꯅ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯉꯛꯂꯦ꯫ ꯗꯥꯏꯅꯦꯜꯅ, ꯃꯁꯤꯗꯪ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯑꯇꯩ ꯑꯍꯦꯟꯕ ꯑꯩ ꯍꯥꯏꯖꯔꯣꯏ꯫ ꯅꯨꯡꯁꯤ ꯇꯞꯅ ꯗꯥꯏꯅꯦꯜꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯄꯤꯔꯒ, ꯗꯥꯏꯅꯦꯜ, ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯀꯔꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯅꯤ? ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯈꯩ ꯑꯋꯥꯕ ꯑꯗꯨꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯃꯥꯡꯗ ꯆꯪꯒꯗꯕꯅꯤ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯐꯪꯕ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯥ? ꯃꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯧꯏ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯕ ꯍꯥꯏꯕꯗꯣ꯫ ꯍꯣꯏ, ꯑꯋꯥꯕꯕꯨ ꯄꯥꯝꯕ ꯀꯅꯥ ꯂꯩꯒꯅꯤ? ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯇꯦꯁ ꯇꯧꯕ ꯇꯥꯏ꯫ ꯗꯣꯛꯇꯔꯒꯤ ꯃꯆꯥꯗꯣ, ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯈꯛꯅ ꯑꯩꯈꯣꯏꯅ ꯎꯕ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯨꯔꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯌꯥꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯗꯥꯏꯅꯦꯜ ꯅꯨꯡꯁꯤ ꯍꯣꯏꯗ ꯆꯪꯕ ꯍꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯥꯏꯅꯦꯜꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅ ꯍꯔꯥꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯍꯔꯥꯎꯖꯩ꯫ ꯖꯣꯏꯅ, ꯑꯣꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯔꯤꯇꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯊꯣꯏꯕꯣꯏꯗ ꯆꯠꯈꯤꯕꯅꯤ꯫ ꯆꯠꯈ꯭ꯔꯦꯗ, ꯃꯥꯅ ꯊꯣꯏꯕꯣꯏꯗ ꯆꯠꯄꯁꯦ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯊꯣꯏꯕ ꯊꯣꯏꯕ ꯇꯧꯔ ꯂꯩꯔꯦ꯫ ꯆꯠꯆꯁꯅꯨ ꯀꯩꯅꯣ, ꯌꯨꯝꯗ ꯁꯨꯝ ꯂꯩ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯐꯣꯝꯂꯥ ꯈꯔ ꯇꯥꯛꯈꯤꯕꯗꯨ ꯄꯥꯟꯕ ꯍꯧꯔꯦ ꯍꯥꯏꯕ꯭ꯔꯣ? ꯑꯣ, ꯅꯣꯏ ꯅꯄꯥꯅꯆꯥꯒꯤ ꯋꯥꯗꯤ ꯑꯩꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯑꯩ ꯍꯪꯉꯨꯅꯦ ꯅꯪꯕꯣ, ꯄꯥꯟꯗ꯭ꯔꯒꯅ ꯄꯥꯟꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯌꯨ, ꯆꯍꯤ 2 ꯂꯩꯔꯗꯤ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤ꯫ ꯑꯩꯗꯤ ꯏꯆꯥ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯥꯅꯤ, ꯃꯃꯤꯠ ꯃꯅꯥ ꯈꯔ ꯁꯤꯡꯖꯁꯅꯨ, ꯃꯄꯥꯟꯒꯤ ꯑꯐꯕ ꯅꯣꯂꯦꯖꯁꯨ ꯇꯥꯟꯁꯤꯟꯖꯁꯅꯨ, ꯁꯤꯗ ꯁꯨꯝ ꯄꯠꯂꯒ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ,
ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯃꯥꯒꯁꯨ ꯑꯩ ꯇꯥꯟꯅꯔꯕꯅꯤ ꯀꯣꯂꯦꯖ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯀꯣꯂꯦꯖ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯇꯝꯕꯅꯤ ꯃꯥꯅꯗꯤ ꯈꯔ ꯍꯜꯂꯝꯃꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯇꯝꯍꯜꯂꯁꯦ ꯍꯥꯏꯔꯛꯑꯦ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯔꯤꯇꯥ ꯁꯨꯁꯨ ꯇꯧꯔꯛꯏ ꯃꯆꯥꯒ ꯃꯥꯒ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯈꯤꯅꯤ ꯈꯟꯕꯗ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯇꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯃꯃꯥ ꯅꯤꯡꯕ ꯃꯆꯥꯅ ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯆꯠꯂꯨ ꯌꯥꯔꯣꯏ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯧꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯏꯆꯥꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯥꯒꯗꯧꯔꯤꯕꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯍꯦ ꯑꯩꯁꯨ ꯏꯆꯥꯗꯨ ꯅꯨꯡꯁꯤꯅꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯀꯔꯝꯅ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯇꯝꯂꯒ ꯀꯔꯝꯕ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯅ ꯑꯦꯄ꯭ꯔꯣꯟꯒ ꯂꯤꯠꯂꯒ ꯁ꯭ꯇꯦꯇꯣꯁꯀꯣꯞꯀ ꯍꯥꯞꯄꯗꯨ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯔꯦ ꯁꯣꯝꯗꯅ ꯁꯟꯗꯦ ꯑꯣꯏꯕꯗꯨꯗ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯃꯗꯨ ꯈꯪꯕꯅ ꯗꯥꯏꯅꯦꯜ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯏꯅꯦꯜꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯆꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩ ꯈꯜꯂꯤꯅꯣ ꯅꯥꯀꯣꯏꯅꯔꯅꯒ ꯍꯥꯏꯔꯛꯇꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯗꯤ ꯈꯪꯕꯨ ꯈꯪꯉꯤ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛ ꯇꯧꯗꯣꯏꯅꯦ ꯑꯩ ꯃꯈꯥ ꯑꯥꯎꯠꯁꯥꯏꯗꯇ ꯇꯝꯕ ꯇꯝꯗꯕ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯗꯨ ꯇꯧꯍꯩꯗꯦ ꯅꯆꯦꯗ ꯅꯨꯡꯁꯤ ꯀꯣꯏꯅ ꯁꯥꯏꯕ ꯐꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯆꯦꯅꯤ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯥꯔꯣ ꯉꯝꯃꯣꯏꯀꯣ ꯏꯆꯦꯅꯤ ꯈꯟꯕꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯅꯪꯕꯨ ꯏꯆꯦꯅꯤ ꯈꯟꯈꯤꯗꯦ ꯗꯥꯏꯅꯦꯜ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯈꯟꯒꯅꯨ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯆꯦꯅꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯛꯀꯅꯣ ꯆꯦ ꯅꯪ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯗꯥꯏꯅꯦꯜ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯦꯛꯁꯦꯞ ꯏꯅꯥꯎ ꯑꯃ ꯅꯠꯇꯅ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯗꯥꯏꯅꯦꯜ ꯗꯥꯏꯅꯦꯜ ꯃꯄꯤꯔꯥ ꯆꯦꯅ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯗꯥꯉꯥꯟꯕꯅ ꯑꯩꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯃꯒꯨꯟ ꯌꯥꯎꯕꯒꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤꯔ ꯑꯉꯥꯡ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯊꯃꯣꯏ ꯄꯥꯜꯂꯝꯂꯤꯕꯅꯣ ꯗꯥꯏꯅꯦꯜ ꯀꯞꯀꯅꯨ ꯄꯛꯆꯗꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤꯗꯃꯛꯇ ꯅꯥꯄꯤ ꯇꯥꯍꯟꯒꯅꯨ ꯅꯪꯒꯤꯁꯨ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯂꯥꯛꯑꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃ ꯂꯥꯛꯄ ꯌꯥꯔꯣꯏ ꯂꯥꯛꯍꯜꯂꯣꯏ ꯑꯩꯒꯤꯗꯤ ꯅꯪꯇꯅꯤ ꯆꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤꯌꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯗꯥꯉꯥꯟꯕꯗꯒꯤ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤꯌꯦ ꯆꯦꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯒꯦ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯦ ꯗꯥꯏꯅꯦꯜ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ ꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯗꯥꯏꯅꯦꯜ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ ꯍꯜꯂꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯑꯣꯏꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯆꯦ ꯑꯩ ꯅꯈꯣꯏ ꯏꯃꯨꯡꯕꯨ ꯎꯁꯤꯠꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯖꯕꯅꯤ ꯗꯥꯏꯅꯦꯜ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯅꯪ ꯍꯜꯂꯣ प्लीज अदुदि हायो नंग एबु नुसिदे हाइदुना थमोइदुना एबु चयो नुंसि साउना नुसिदे ऐनबु नुसिदे कियारक हायो हाइबनो अदुगो ngasiदगी अमुखनो युमसिदा लाकनो फरे दुदि चे मपोक्सिमगी आइबु नुसिदबु ngombo ओइबियो Daniel नुंगाइतने चखि
नुमितुगी नुमिदांगनी नुंगसी माना डाइनेलदा हाकिबा वहाई डाइनेलगी वहाई क्या अदु निंगसिंगदुना लई मासु नुंगाइबदी नते नुंगसी मनिंगदे कोनफेंगली डाइनेल होगी इमुंगदु मी कपगी मखोल तारई नुंगसी कपबिबदु कनानो तासिनबो होतनै हाइफेट होगतुना अदुबो हौजिकती मेक सिंगना तारे कपबिब नुपीदु अथै कनासु नते रितानी नुंगसी कैदरबो खन्ना पाखतना तानबो होतनै असुमना लैरिङैदा थोइबा पाखतना चेन्थोरई इमुंगदगी अदुगा मचेना ग्यानमंगना लेटलिबा अदोमदा चंगलई नुंगसी मागी मतौदुदा हेना ग्यान मांख्रे ममिचु कुप्ते उंगदुना अदुम लई थोइबा प्रप्रप चंगा अगा चे अई हॉस्पिटल दा अमति चलुगे